Kuki singna lan tasilakpadagi Manipur amadi miyamgi lanthum ngaknabagidmakta khul ngakpa isasing thorakpani chingya tamyada lairiba khul ngakpa isasingbu combing operation tawraga fagani haiba lengaki wafam mama oibi singna yaba ngamloi haina khunai kanba apunba maira paibilup Khukampal Thobalgi president W Maipak Leimana mari leinaba singda thamlakli wafam asingasi poirei leimarol amawava amadi Khukampal Thobal na sinduna Thobal wang matabada leiba Khukampal gi office ta pangthokpa paugi mifam amada W Maipak Leima amadi secretary Ningthaujam Ruhini Devi anina fongdorakpani W Maipak amadi Ruhini Devi anina fongdorakpada iramda Manipur asida haukhiba ingkumja inglising ani kunhumdoi gi me ahumdagi thokhallakliba irang asida Bharat lengaki sifai sing state police sing amadi tongan ba security force singbu matam chana mathau chumna amadi ningthina mathau tawhandabadagi miyamge lanthum mang takpa misimina henjilakpadagi miyoi kayana masa masagi mathau thadok makuta khutlai paiduna miyamgi lanthum ngakpa oina Manipur gi chingkhong chingyada miyamgi punsi amadi lanthum hauzik fawba ngak senduna lakli irang asi India lengakna thokhan bani haina maral siraduna Manipur muthatnaba hotnarakliba tanfam asida kun ngakpa singna thoklaktuna kun ngaklam drabadi Manipur state asi mutlam bayai India lengakna Manipur muthatnaba hotnarakpada mai paklaktabadagi tongan ba upai mayam ama sizinarakpagi manungchanna PR thamlakpani hauzik Bharat lengakna tawning ba tawba yana bahaiduna miyamgi mihut na lengak lamba adusu muthatlaga president rule thamjillaktuna supai paisenduna thamkhre Manipuri malaibak kanbada achauba daita khungakpana laurambani adubu security force singna makhoibu fanaba koitan tanari amaromda India gi sifai singna kanglub amada tongsinduna punna chatminaduna atopa kanglub singi mayokta thabak pangthok hannaba hotnari lairiba charangnaba singasi achumba lambida punaba lepminaba wakhal taminaba yamna mathau tai Bharat lengakna irang asi loishinduna sifai thajingada banatte miyamgi mihuttagi fawba power lokthokraga miyamgi yaifanaba Bharat lengakna silakloi lengakna thausinamatada khulngakpa Faba sukya Yaroi amadi combing operation tawraga khulngakpa Faba Yaroi lanta silakpa singi mathakta khudakta lan lefanduna mifami pun khudakta lepu haiba wafamsu mari leinaba singda fongdorakhi aikoigi khungakpa isasingji thadogi pundogi tawbuse akoi isamanga yaninde aduna akoigi iramdam ngakpa matamda aikoina lal horuba nate makoina lal horopatagi akoine isamaksina Ngakthok Chanaba khulai paibada haujikse makoina phagadabagi chingya tamyada leiba isajingge makoina phagadabagi poming tawraga hajallaga punthalaga lakpase akoi mara paibi imasinga akoi khudingmangna yaba yam ngamjaroi aduna haujik sarkarna mayang khara thajallaraga asam laifan khara thajallalaga khunda poming changani haibase akoi nupi khunai mayamjina changba yaroi amaromda India sipai singna India gi sipai singna kanglup amada tongchinduna punna changchinminaduna atopa kanglup singi mayokta thabak pangthok hannaba hotnari leiriba charangnaba sing asi lambi achumba ama lep minnaba wakhal taminaba yamna darkar oiri India sarkarna leimak leirang irang asi loisinnaba sipai sing thajingadaba natte miyamgi mihut phawba pawar lokthoklaga prajagi yaifanaba Indiana silakloi government na thausin amatada khul ngakpa Faba punba Yaroi amadi combing operation tawraga khul ngakpa phagadaba natte amadi lan tasilakliba singi marak mathakta khudakta lan lephanduna mifami pun khudakta lephalu haijari